ยาเสียมันมีสุดใจโกโก้เซสมันจะตารางกันนี่วันเซมเซสมันจะตารางกันนี่ให้ไปกูถ้าจะว่าวิดีโอมาถ้าก็ลักเกี่ยวกับมันยังไงมินะเชฟHai ma'am. Ma'am ngasi ai oirom da ai imanaba ai galu na tinaba imanaba ma ngasi aina chamina doini ado chari ba hinjang che han ba hinjang che keno to oidini akhoi matan hameng oidini ba ko ado ngasi je smaina cha du je kai maram gi hameng cha dino har ga di ma se angon da yamna kanaba hawai ta ai je versus pha gi bagi kem chaba yaroi sini ba man hai se khangra anda nan ram samana so hai dana hawai jar chaba yadaba da koko ga bonem do ngasi di ngai ni khoni hai na hai bodo adu ngasi je ma se phajana ai ga nai ra gi sini ko phajana taura gi sini adu gi ai matan chaja bani adu ai gi manaba se hana amphau yaudri bani ko ai gi chamina ba khonmina ba da adu ngasi na ahan ba oidoine mayam na su sak phajai phajadi do kamen da pipiram ko adi ngasi chadori ba hinjang se hameng ni hameng man ba ani na hameng chadoi ni pare adu di hawrade hawdingai da sembi ba mapu da hana haijar se ko nang adum taw piro prayer da wow ai na tau de english na taw biras taw isa tau ta isa taw ra sira pare amin ka chap manai ne pare hawrase adu ngasi gi hinjang se matan thongbam leire somda nakan na morok met pam leire adi pura matan da kaino to bane ko atopa kya haptre ko ngasi de adu sida champut khra ga yaure adu ga nongchak manbi ko la cha na ba morok met pa sika ko adu ga si nang chaning su chaw chaning da to chanam hawrase ra pare haider ba adu di kain khut ha maroi dra kani pal ma kai yare ham tra su yare ken so ai kitang khak tau ge ko ini yare ngasi di ko challenge ni ko adi kanana first tagi kanana hele habdu di ko ngasi yingi ba myam na hajar sunu ko ai tim chumme kanu nang admai pham di ro mura oina tha ji ro ai na drain hawra ge ko yam ai di khra ya chaw ni na yage ro kam taw ra jang thong di nang ta adman ta ba khusa du nan ai ngon dai pa ba ya ro ai na ngai bonem ga sum ta ba gi angang ga chamin na bani na khak pe wa ne ba nang taw ge na challenge taw ram ni na tawrase nante si je jang thong mo se adum ya bra yai ko mayam video marak thatle na warau binu ko h macha ama khatang hapcharange coaching center ge admission open biology subject khaktamak ke NEET 2026 ki damakta preparation tawriba student sing gi damakta nauna hangdok seriba coaching center Helix Bioscience Kaishampat Tidim Road tagi chumna haitharaga Kaishamthong Hodam Lairak Machin opposite oil pump Baspan Kit Center gi building dugi third floor da oidoini biology NEET UG 2026 ta magwang na phangnabai damakta well experience lairaba oja amagi makhada takpi tambigani amasung piriba facilities hairiba coaching center asina haukiba NEET UG exam kaya dasu mai paklaba satra kaya marum putoktuna lakli haukiba chahi 2024 NEET ta selected tawhraba mahiroi sing chatliba session asigi class lakliba June 12 dagi haujargani henna akupa marogi damak piriba contact number asida pau phaubiyu kaino tanga wan hore
2025ꯀꯤ ꯅꯤꯠꯀꯤ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯂꯛꯈ꯭ꯔꯕ ꯑꯃꯁꯨꯡ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯂꯛꯈ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯀꯣꯟꯁꯦꯁꯟ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇ ꯂꯥꯛꯄ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇ 1K ꯑꯃꯒꯁꯨ ꯍꯥꯏꯕꯗꯤ 1000 ꯑꯃꯒꯁꯨ ꯂꯦꯁ ꯇꯧꯖꯒꯅꯤ ꯍꯥꯏꯕꯁꯦ ꯍꯥꯞꯆꯔꯝꯒꯦ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯍꯥꯞꯆꯔꯝꯂꯦ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕ ꯌꯥꯏ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯦ ꯒ꯭ꯔꯥꯐꯔꯅꯤ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔꯅꯤ ꯄ꯭ꯂꯁ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯔꯁꯨ ꯑꯣꯏ ꯑꯗꯨꯒ ꯑꯃꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯕ ꯁꯤꯀ꯭ꯔꯦꯠꯁꯨ ꯈꯔ ꯊꯝꯒꯗꯕ ꯂꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯗꯤ ꯀꯗꯥꯏ ꯑꯗꯣ ꯋꯥ ꯑꯃ ꯆꯤꯛꯈꯤꯒꯦꯀꯣ ꯅꯪ ꯑꯗꯨ ꯆꯥꯗꯅꯅꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏꯕ ꯍꯧꯕꯗ ꯉꯥꯏꯕꯩꯅꯦ ꯃꯅꯤꯄꯨꯔꯤꯁꯨ ꯈꯔꯗꯤ ꯍꯩꯇꯕ ꯈꯔꯗꯤ ꯍꯩꯗꯤ ꯁꯦꯡꯗꯕ ꯍꯩꯇꯕ ꯅꯠꯇꯕ ꯁꯦꯡꯗꯕ ꯃꯥꯁꯦ ꯅꯍꯥꯟꯈꯩ ꯏꯝꯐꯥꯜꯗ ꯂꯩꯕ ꯀꯩꯗꯧꯕ ꯅꯪꯕꯨ ꯑꯣ ꯑꯩꯔꯣ ꯑꯗꯨꯒꯤ ꯍꯧꯖꯤꯛꯇꯤ ꯂꯥꯛꯑꯕꯅꯤꯅ ꯑꯩꯒ ꯈꯔ ꯄꯨꯜꯂꯅꯦꯕ ꯑꯗꯣ ꯍꯌꯦꯡ ꯍꯪꯆꯤꯠꯇꯤ ꯃꯌꯥꯝꯅ ꯁꯨꯛꯊꯥ ꯊꯥꯖꯗꯕ ꯑꯩꯅ ꯇꯧꯔꯝꯒꯅꯤ ꯀꯣꯀꯣꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯀꯣꯟꯁꯦꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯁꯨꯛꯊꯥ ꯊꯥꯖꯗꯕ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯀꯦꯀꯣ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯀꯔꯝꯕꯅꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯧꯗꯣꯏꯅꯦ ꯁꯦꯡꯉꯕꯣ ꯅꯪ ꯌꯥꯎꯗꯣꯏꯅꯦ ꯅꯪꯅ ꯅꯝ ꯇꯥꯔꯦꯀꯣ ꯍꯣꯏꯗ ꯕꯣꯅꯦꯝꯁꯦ ꯌꯥꯎꯍꯟꯁꯤꯔꯥ ꯌꯥꯎꯍꯜꯂꯁꯤꯔꯥ ꯌꯥꯎꯍꯟꯗꯣꯏꯅꯤ ꯅꯣꯏ ꯏꯕꯥꯅꯤ ꯆꯥꯔꯣ ꯇꯧꯔꯣ ꯑꯩ ꯅꯪ ꯅꯝꯃꯛꯀꯦꯕ ꯑꯩ ꯅꯝꯃꯒꯦꯕ ꯃꯥ ꯅꯣꯛꯊꯣꯛꯈ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯅꯤ ꯐꯔꯦ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯋꯥꯔꯤ ꯁꯥꯔꯗꯤ ꯍꯣꯔꯦꯟ ꯂꯣꯏ ꯈꯪꯈ꯭ꯔꯅꯤꯀꯣ ꯑꯦ ꯌꯥꯅꯤ ꯅꯣꯏ ꯏꯕꯥꯅꯤ ꯇꯧꯅꯤ ꯅꯪ ꯅꯝꯃꯣꯕꯀꯣ ꯌꯥꯔꯦ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯣꯏ ꯍꯥꯏꯗꯣꯛꯈꯤꯗꯣꯔꯦ ꯍꯥꯏꯔꯨꯅꯨ ꯑꯩ ꯁꯔꯄ꯭ꯔꯥꯏꯖꯅꯦ ꯃꯌꯥꯝꯗ ꯇꯧꯗꯣꯏꯕ ꯑꯗꯣ ꯑꯩꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯇꯧ ꯀꯌꯥꯗꯤ ꯄꯥꯝꯗꯦ ꯍꯩ ꯇꯧꯒꯗꯝꯅꯤ ꯁꯔꯄ꯭ꯔꯥꯏꯖꯅꯦ ꯑꯗꯨꯗꯨꯒꯤꯅꯤ ꯍꯥꯎꯋꯦꯀꯣ ꯑꯣ ꯃꯔꯤꯡ ꯂꯣꯟꯅ ꯉꯥꯡꯒꯦ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯗꯣ ꯃꯔꯤꯡ ꯂꯣꯜꯂꯗꯤ ꯂꯠꯂꯦꯅ ꯅꯪꯁꯦ ꯃꯩꯇꯩꯂꯣꯟ ꯂꯣꯟꯕ ꯀꯥꯟꯗꯅ ꯐꯖꯅ ꯉꯥꯡꯉꯤ ꯑꯗꯨꯒ ꯃꯔꯤꯡꯂꯣꯟ ꯂꯣꯟꯕ ꯀꯥꯟꯗꯅ ꯂꯠꯂꯦꯅ ꯆꯨꯝꯁꯨ ꯆꯨꯝꯃꯤꯀꯣ ꯐꯝꯕꯗꯨ ꯀꯩꯅꯣ ꯍꯅꯨꯕꯤ ꯄꯣꯠ ꯌꯣꯟꯕꯤꯗꯧꯅ ꯐꯝꯃꯤꯗꯨ ꯐꯖꯅ ꯐꯝꯕ ꯌꯥꯗ꯭ꯔꯣ ꯍꯩꯅꯗꯕ꯭ꯔꯣ ꯑꯁꯦ ꯐꯤ ꯑꯣꯏꯅ ꯊꯥꯎꯔꯣ ꯅꯠꯇꯦ ꯅꯦꯝꯕꯩꯔꯕ ꯍꯥ ꯌꯥꯎꯁꯨ ꯑꯁ ꯅꯪꯅ ꯃꯣꯔꯥ ꯑꯣꯏꯅ ꯂꯧꯔꯛꯀꯦ ꯌꯥꯎꯅꯤ ꯌꯥꯎ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯖꯥꯠꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯌꯥꯅ ꯌꯥꯅꯕ ꯑꯗꯣ ꯅꯪꯅ ꯑꯩ ꯃꯔꯨ ꯆꯤꯛꯄ ꯌꯥꯗꯕ ꯀꯥꯏꯗꯨꯗꯤ ꯍꯥꯏꯔꯛꯅꯨꯀꯣ ꯃꯊꯪ ꯑꯗꯨꯝ ꯍꯥꯏꯔꯗꯤ ꯁꯤꯗ ꯍꯦꯟꯅ ꯑꯃꯨꯛ ꯇꯧꯔꯛꯈꯤꯗꯣꯏꯅꯦ ꯑꯩꯗꯤ ꯆꯤꯛꯄ ꯍꯧꯋꯦ ꯅꯪꯗꯤ ꯅꯥꯟꯅ ꯆꯥꯕ ꯌꯦꯡꯉꯁꯤꯅꯦ ꯇꯨ ꯑꯃꯐꯥꯎ ꯄꯛꯇ꯭ꯔꯦ ꯁꯤꯐꯥ ꯑꯩꯅ ꯆꯤꯛꯄ ꯂꯣꯏꯗꯅ ꯍꯨꯟꯗꯣꯛꯈꯤꯕ ꯋꯥꯅꯤ ꯑꯗꯨꯝ ꯑꯃꯨꯛꯀ ꯁꯨꯃꯥꯏꯅ ꯆꯥꯕ ꯌꯥꯅꯤꯕ ꯆꯥꯛ ꯍꯥꯟꯅ ꯆꯥꯈꯤꯒꯦ ꯇꯞꯅ ꯍꯥꯏꯈꯤꯕ ꯁꯔꯨ ꯆꯤꯛꯄꯗ ꯃꯇꯝ ꯃꯥꯡꯉꯤ ꯑꯍꯥꯎꯕꯗꯤ ꯂꯧꯀꯣ ꯇꯦꯛꯅꯧ ꯄꯥꯟꯕꯤ ꯍꯥ ꯇꯦꯛꯅꯧ ꯄꯥꯟꯕꯤ ꯅꯠꯇꯦꯍꯦ ꯀꯔꯤ ꯌꯣꯡꯆꯥꯛ ꯃꯥꯟꯕꯤ ꯍꯥꯏꯕꯅꯤ ꯁꯤꯈꯣꯡ ꯂꯩꯁꯨ ꯍꯥꯏꯕꯅꯤ ꯇꯦꯛꯅꯧ ꯄꯥꯟꯕꯤꯗꯕꯨ ꯂꯩꯔꯣꯏ ꯑꯗꯨꯅ ꯇꯦꯡꯅꯧ ꯃꯥꯟꯕꯤ ꯇꯦꯛꯅꯧ ꯄꯥꯟꯕꯤ ꯍꯋꯥꯏꯗꯣ ꯃꯁꯣꯡ ꯀꯥꯕꯗꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯇꯝ ꯅꯠꯇꯦ ꯄꯥꯟꯕꯨꯗꯤ ꯄꯥꯟꯅꯔꯛꯑꯅꯤ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯇꯦꯡꯅꯧ ꯃꯥꯟꯕꯤ ꯇꯦꯛꯅꯧ ꯃꯥꯟꯕꯤ
ꯀꯥꯎꯈ꯭ꯔꯦꯗ ꯈꯪꯗꯦ ꯑꯗꯨꯗꯣ ꯏꯝꯐꯥꯜꯗ ꯂꯩꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯇꯦꯛꯅꯧ ꯃꯥꯟꯕꯤ ꯏꯝꯐꯥꯜꯗ ꯊꯥ ꯑꯃꯅꯤꯈꯛ ꯂꯩꯕꯒꯤ ꯏꯝꯐꯥꯜ ꯃꯆꯥ ꯌꯥꯝ ꯑꯣꯟꯅꯤꯡꯈꯤꯕꯩ ꯋꯥꯅꯤ ꯅꯠꯇꯦꯗ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯏꯝꯐꯥꯜꯗ ꯂꯩ ꯀꯩꯅꯣ ꯅꯪ ꯈꯛꯇꯔꯣ ꯂꯩꯗꯣ ꯋꯥꯍꯦꯡ ꯂꯩꯀꯥꯏꯗꯅ ꯑꯩꯅ ꯂꯩꯔꯤꯁꯦ ꯅꯪ ꯀꯥꯏꯗꯅꯣ ꯆꯦꯛꯀꯣꯟꯗꯔꯣ ꯍꯣꯏ ꯆꯦꯛꯀꯣꯟ ꯆꯦꯛꯀꯣꯟ ꯀꯧꯏꯅꯦ ꯆꯦꯛꯀꯣꯟꯗꯤ ꯏꯝꯐꯥꯜ ꯆꯤꯡꯗꯦ ꯀꯔꯤ ꯏꯝꯐꯥꯜ ꯏꯁꯅꯤ ꯑꯩ ꯂꯩꯔꯤꯁꯤ ꯗꯥꯏꯔꯦꯛ ꯏꯝꯐꯥꯜ ꯕꯖꯥꯔ ꯏꯃꯥ ꯀꯩꯊꯦꯜꯗꯅꯤ ꯂꯩꯔꯤꯁꯦ ꯏꯝꯐꯥꯜ ꯏꯁꯀ ꯀꯔꯤ ꯈꯦꯠꯅꯒꯦ ꯌꯥꯝ ꯈꯦꯠꯅꯩꯗ ꯇꯨꯔꯦꯟꯅ ꯈꯥꯏꯔꯤꯗꯨꯗꯤ ꯊꯩꯄꯣꯛ ꯃꯩꯗꯨꯒ ꯎꯝ ꯄꯤꯒ ꯎꯝ ꯈꯥꯃ ꯑꯃ ꯅꯪꯁꯨ ꯑꯩ ꯗꯥꯟꯁ ꯑꯝꯇꯪꯗꯤ ꯇꯝꯕꯤꯕ ꯌꯥꯔꯕꯅꯦ ꯇꯧꯔꯛꯑꯅꯤ ꯀꯩꯅꯣ ꯇꯞꯅ ꯇꯞꯅ ꯍꯧꯖꯤꯛ ꯑꯩ ꯋꯦꯠ ꯍꯦꯟꯒꯠꯈ꯭ꯔꯦ ꯑꯗꯨ ꯑꯩ ꯑꯃꯨꯛ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯅꯤ ꯅꯪꯁꯨ ꯋꯦꯠ ꯍꯦꯟꯒꯠꯂꯦꯕ 50 ꯌꯧꯈ꯭ꯔꯦ ꯑꯗꯨꯗꯩ ꯑꯃꯨꯛ ꯍꯟꯊꯔꯗꯤ ꯄꯥꯏꯔꯅꯤꯍꯦ ꯍꯥꯟꯅ 45ꯇ ꯑꯗꯨꯝ ꯊꯝꯃꯦ ꯍꯧꯖꯤꯛ ꯀꯌꯥ ꯂꯩꯈ꯭ꯔꯕ 46 ꯂꯩꯈ꯭ꯔꯕ 50 ꯑꯩ 61ꯅꯤ ꯂꯩꯔꯤꯁꯦ ꯂꯨꯝꯈ꯭ꯔꯦ ꯑꯁꯦꯡꯕꯅꯦ ꯈꯔ ꯂꯨꯝꯍꯜꯂꯣꯏ ꯅꯨꯄꯥꯗꯤ ꯂꯨꯝꯍꯜꯂ ꯐꯖꯕꯅꯦ ꯅꯦꯝꯅ ꯅꯦꯝꯕꯅꯦ ꯅꯦꯝꯕꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨꯍꯦ ꯅꯨꯄꯥꯗꯗꯤ ꯅꯨꯄꯥꯅ ꯅꯦꯝꯕꯗꯤ ꯃꯤ ꯀ꯭ꯌꯨꯠ ꯑꯣꯏꯌꯦꯅ ꯍꯥꯏꯅꯔꯤꯁꯤ ꯀꯩꯅꯣ ꯀ꯭ꯌꯨꯠ ꯑꯣꯏꯕ ꯌꯥꯗ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯑꯩ ꯌꯥꯁꯦ ꯑꯅꯦꯝꯕ ꯃꯤꯒꯤꯁꯨ ꯊꯕꯛ ꯌꯥꯝ ꯂꯩꯌꯦ ꯒꯣꯔꯃꯦꯟ ꯖꯣꯕ ꯅꯠꯇ꯭ꯔꯁꯨꯀꯣ ꯄ꯭ꯔꯥꯏꯚꯦꯠꯇ ꯑꯩꯈꯣꯏꯒꯤ ꯇꯞꯀꯨꯝꯕ ꯑꯗꯨꯒ ꯑꯦꯅꯤ ꯇꯣꯔꯅꯥꯃꯦꯟ ꯕꯣꯜ ꯁꯥꯟꯅꯕ ꯀꯥꯟꯗ ꯕꯣꯜ ꯈꯨꯟꯕꯒꯤ ꯑꯗꯨꯝ ꯕꯣꯜ ꯕꯣꯏꯗꯣ ꯕꯣꯜ ꯕꯣꯏ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯗꯤ ꯑꯩ ꯌꯥ ꯆꯥꯎꯕꯁꯦ ꯌꯥ ꯆꯥꯎꯕꯁꯤꯕꯨ ꯅꯪ ꯌꯥꯗꯣ ꯁꯦꯝꯗꯣꯛꯑꯁꯤꯔꯣ ꯁꯤꯅꯕꯨ ꯐꯖꯩꯗ ꯅꯨꯡꯗꯥꯡꯁꯦ ꯅꯣꯛꯄ ꯈꯨꯗꯤꯡ ꯌꯥ ꯎꯕꯗꯨꯅ ꯐꯖꯗ꯭ꯔꯥ ꯃꯩ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯕꯀꯣ ꯅꯣꯛꯑꯔꯣꯏꯗ ꯆꯥꯛ ꯂꯩꯀꯣ ꯅꯣꯛꯀꯦ ꯅꯨꯄꯤꯒꯤ ꯁꯨꯃꯥꯏꯅ ꯅꯣꯛꯇ꯭ꯔꯅꯤ ꯑꯩ ꯅꯨꯄꯤꯈꯣꯏ ꯅꯣꯛꯄꯒꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯂꯩ ꯅꯪ ꯌꯥ ꯊꯤꯕꯗꯣ ꯅꯣꯛꯄꯨꯗꯤ ꯅꯣꯛꯑꯣ ꯅꯪ ꯌꯥꯗꯣ ꯑꯩꯉꯣꯟꯗ ꯈꯦꯠꯀꯅꯤꯀꯣ ꯍꯧꯔꯒꯦ ꯁꯨꯃꯥꯏꯅ ꯅꯣꯛ ꯕꯣꯅꯦꯝꯒꯤ ꯌꯥ ꯃꯅꯨꯡꯗ ꯂꯩꯕ ꯁꯨꯃꯥꯏꯅ ꯂꯩꯊꯣꯔꯛꯈ꯭ꯔꯕꯅꯦ ꯆꯨꯝꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯀꯃꯦꯟꯁꯦꯀꯣ ꯀꯩꯗꯧꯕꯩꯅꯣ ꯕꯣꯅꯦꯝ ꯌꯥꯎꯗ꯭ꯔꯗꯤ ꯁꯣꯏꯗꯅ ꯍꯪꯅꯔꯝꯃꯅꯤꯕ ꯍꯥꯏꯕꯤꯈ꯭ꯔꯦꯅ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯍꯥꯏꯒꯦ ꯅꯨꯡꯉꯥꯏꯇꯦꯕ ꯆꯥꯕꯅꯤꯅ ꯃꯣꯔꯣꯛ ꯃꯦꯠꯄꯁꯨ ꯃꯩꯅꯦ ꯎꯗꯕ ꯃꯥꯜꯂꯦ ꯂꯩꯀꯣ ꯑꯗꯨꯝ ꯆꯥꯛ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯂꯩꯀꯣ ꯌꯥ ꯁꯦꯝꯕ ꯃꯤꯁꯨ ꯆꯥꯏ ꯅꯪꯕꯨ ꯆꯥꯔꯣꯏ ꯍꯥꯏꯗꯥꯏꯅꯦ ꯑꯩꯔꯣ ꯑꯩꯕꯨ ꯃꯥꯟꯗꯕ ꯏꯟꯖꯥꯡ ꯍꯥꯎꯕꯩ ꯃꯥꯜꯂꯦꯗ ꯅꯠꯇꯦꯍꯦ ꯃꯤꯁꯦ ꯑꯁꯦꯡꯕ ꯉꯥꯡꯉꯁꯨ ꯁꯥꯎꯕ ꯃꯤ ꯂꯩ ꯑꯁꯦꯡꯗꯕ ꯉꯥꯡꯉꯁꯨ ꯆꯥꯏ ꯅꯪꯁꯨ ꯅꯨꯡꯇꯤ ꯎꯔꯤꯗꯨꯗꯤ ꯑꯩꯅ ꯆꯥꯕ ꯅꯪ ꯑꯩ ꯚꯤꯗꯤꯑꯣ ꯁꯨꯡꯌꯦꯡ ꯌꯦꯡꯗ꯭ꯔꯕꯣ ꯑꯗꯨꯅꯗꯤ ꯈꯤꯇꯪ ꯆꯥꯏꯕ ꯅꯪ ꯐꯨꯜ ꯌꯦꯡꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯀꯣꯊ ꯆꯥꯏꯗꯨꯕꯨ ꯎꯗ꯭ꯔꯗꯤ
ꯑꯗꯨꯅ ꯇꯧꯁꯤꯟꯅꯕ ꯉꯥꯡꯅꯕꯗꯤ ꯋꯥꯏꯍꯦ ꯑꯁꯦꯡꯕ ꯕꯣꯅꯤ ꯃꯣꯏ ꯁꯥꯒꯩꯅꯦ ꯁꯤꯁꯨ ꯑꯗꯨꯅ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯏꯕ ꯕꯣꯅꯦꯝ ꯍꯣꯏ ꯍꯦꯛ ꯏꯃꯨꯡꯅꯦꯕ ꯃꯥꯁꯨ ꯃꯌꯥꯝꯕ ꯃꯌꯥꯝꯕꯅꯦꯕ ꯅꯠꯇꯦ ꯀꯀꯥ ꯄꯥꯀꯣ ꯄꯥꯀꯣ ꯑꯗꯨꯁꯨ ꯀꯀꯥ ꯊꯣꯛꯑꯦꯕ ꯅꯪ ꯈꯨꯔꯥ ꯊꯣꯛꯑꯦꯕ ꯃꯥꯅ ꯃꯌꯥꯝ ꯌꯥ ꯆꯥꯎꯕ ꯑꯩꯈꯣꯏꯒꯨꯝꯕꯁꯦ ꯁꯔꯨ ꯆꯤꯛꯄꯗꯤ ꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯑꯆꯧꯕꯁꯦ ꯑꯆꯧꯕꯁꯦ ꯃꯣꯏ ꯀꯅꯥꯒꯨꯝꯕꯁꯦ ꯄꯣꯏꯟ ꯈꯔ ꯍꯥꯏꯔꯛꯎꯔꯥ ꯍꯥ ꯍꯜꯂꯣ ꯇꯨꯔꯁꯨ ꯀꯣꯏꯂꯥ ꯁꯣꯛꯄꯤꯅꯦꯕ ꯃꯌꯥ ꯁꯣꯛꯇꯦꯕ ꯀꯣꯏꯂꯥꯅ ꯁꯣꯛꯇꯣꯏꯅꯦꯕ ꯈꯣꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯈꯦꯠꯄ ꯌꯥꯏ ꯁꯦ ꯃꯀꯨ ꯀꯣꯛꯄꯁꯨ ꯌꯥꯕꯅꯤ ꯃꯣꯏꯗꯣ ꯌꯥꯗꯥꯏꯅꯦ ꯁꯦ ꯃꯀꯨ ꯃꯃꯥꯡꯗ ꯂꯧꯕ ꯌꯥꯗꯥꯏꯅꯦ ꯑꯗꯨꯒ ꯃꯩ ꯏꯂꯦꯛꯇ꯭ꯔꯤꯛ ꯐꯤꯠꯇꯤꯡꯒꯨꯝꯕ ꯆꯠꯄ ꯀꯥꯟꯗ ꯋꯥꯏꯔ ꯆꯤꯛꯄꯩꯗꯤ ꯍꯧꯕꯤꯔꯨꯅꯨ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅ ꯁꯤꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯅꯕꯨ ꯀꯧꯔꯛꯏꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯁꯛꯄꯨ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯃꯨꯟꯅ ꯌꯦꯡꯉꯛꯄꯥꯟꯗ ꯍꯥ ꯃꯨꯟꯅ ꯌꯦꯡꯉꯛꯄꯥꯟꯗ ꯀꯅꯥꯅꯣ ꯍꯅꯨꯕꯤ ꯍꯣꯏꯅꯦ ꯑꯗꯨ ꯃꯣꯏꯗ ꯑꯗꯨꯝ ꯋꯦꯇꯤꯡ ꯁꯦꯠꯇ ꯑꯗꯨꯝ ꯐꯝꯃꯤꯗꯅ ꯁꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯔꯛꯏꯗꯣ ꯆꯦꯛꯁꯤꯜꯂꯨ ꯁꯤꯗꯤ ꯆꯤꯌꯣ ꯀꯩꯕ ꯑꯩꯗꯤ ꯆꯤꯀꯣ ꯇꯨ ꯁꯤꯠ ꯅꯥꯜꯂꯁꯨ ꯎꯔꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯁꯔꯨꯅꯦ ꯁꯤꯗꯤ ꯂꯩꯁꯥꯕꯤ ꯃꯃꯥꯡꯗ ꯆꯤꯛꯄꯗꯤ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯆꯤꯛꯎꯅꯦ ꯌꯦꯡꯒꯦꯅꯦ ꯁꯟ ꯒ꯭ꯂꯥꯁ ꯍꯥꯞꯄ ꯆꯤꯛꯄ ꯇꯧꯕ ꯃꯤꯠꯇ ꯃꯤꯠꯇ ꯆꯣꯡꯗꯅꯕ ꯅꯠꯇ꯭ꯔꯗꯤ ꯃꯤꯠ ꯑꯁꯨꯃꯥꯏꯅ ꯇꯧꯔ ꯆꯤꯛꯑꯣ ꯐꯥ ꯀꯥꯞꯄꯗꯣ ꯔꯥꯡꯒ ꯃꯦꯂꯥꯂꯣ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯁꯤꯕꯨ ꯃꯁꯤꯡ ꯍꯥꯏꯗꯣꯏꯔꯣ ꯃꯩꯇꯩꯂꯣꯟꯗ ꯔꯕꯔ ꯌꯥꯎꯕꯗꯣ ꯃꯥꯅꯦ ꯀꯩꯅꯣ ꯁꯟꯒꯤ ꯂꯕꯔꯅꯦ ꯀꯩꯅꯣ ꯔꯕꯔ ꯍꯥꯞꯅꯤꯡꯗꯦ ꯑꯣ ꯍꯥꯞꯅꯤꯡꯗꯦ ꯁꯤꯗꯤ ꯍꯣꯔꯦꯟ ꯁꯨꯃꯥꯏꯅ ꯃꯍꯤꯒ ꯇꯧꯔꯒ ꯍꯣꯔꯦꯟꯒꯤꯗꯃꯛ ꯊꯝꯃꯒꯦ ꯁꯤ ꯂꯥꯁꯀꯤꯗ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯕꯩꯗꯃꯛ ꯇꯥꯍꯜꯂꯦꯍꯦ ꯊꯝꯃꯒꯦ ꯏꯟꯖꯥꯡ ꯊꯣꯡꯕꯩꯗꯤ ꯏꯟꯖꯥꯡꯗꯤ ꯍꯥꯏꯕꯤꯔꯨꯅꯨꯍꯦ ꯑꯗꯨꯝ ꯌꯥꯕꯅꯦꯕ ꯍꯥꯏꯕꯤꯔꯦꯍꯦ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯍꯥꯎꯋꯦꯕ ꯑꯩꯈꯣꯏꯅ ꯆꯥꯕꯒꯤ ꯆꯥꯡꯗꯨꯗꯤ ꯑꯗꯨꯝ ꯍꯩꯌꯦꯕ ꯃꯤꯅ ꯆꯥꯕꯒꯤ ꯆꯥꯡꯗꯤ ꯍꯩꯇꯕ ꯃꯊꯪꯁꯨ ꯂꯩꯔꯛꯑꯣ ꯉꯁꯤꯗꯤ ꯑꯩꯅ ꯂꯩꯔ ꯄꯨꯔꯛꯄꯅꯤꯗꯅ ꯃꯊꯪꯗ ꯑꯃꯨꯛ ꯅꯪꯅ ꯂꯩꯔ ꯄꯨꯔꯛꯑꯣꯕ ꯑꯩ ꯄꯩꯁꯥ ꯄꯤꯔꯛꯀꯦꯕ ꯑꯣꯏ ꯀꯔꯤꯅꯣꯍꯦ ꯄꯥꯏꯔꯛꯏꯁꯤꯕꯣ ꯅꯨꯄꯥ ꯈꯨꯠꯁꯥ ꯃꯥꯟꯗꯦ ꯑꯩꯅ ꯅꯩꯔꯒꯁꯨ ꯌꯥ ꯍꯥꯞꯄꯩꯗꯤ ꯁꯔꯨꯗꯤ ꯁꯔꯨꯁꯦ ꯈꯤꯇꯪ ꯏꯟꯊꯣꯛꯀꯦ ꯏꯆꯦ ꯀꯤꯅꯤꯇꯥꯅ ꯎꯔꯗꯤ ꯗꯣꯛꯇꯔꯅ ꯎꯔꯗꯤ ꯍꯥꯠꯂꯅꯤ ꯑꯩꯕꯨꯗꯤ ꯃꯇꯣꯡ ꯈꯛ ꯈꯜꯂ ꯆꯥꯕꯩꯅꯦ ꯄꯨꯛ ꯊꯜꯂꯒ ꯁꯔꯨ ꯆꯥꯕ ꯁꯥꯒꯦ ꯇꯧꯕꯅꯤ ꯃꯨꯛꯕꯥꯡ ꯇꯧꯕ ꯀꯥꯟꯗ ꯃꯣꯏ ꯁꯛꯀꯁꯦ ꯃꯦꯀꯞ ꯇꯧꯕꯩꯔꯥ ꯑꯩꯔꯣ ꯅꯠꯇꯦ ꯑꯗꯨꯝ ꯂꯩꯗꯅ ꯇꯧꯅꯕ꯭ꯔꯕ ꯇꯧꯅꯕ ꯃꯥꯜꯂꯦꯕ ꯈꯪꯗꯦ ꯑꯩꯗꯤ ꯇꯧꯗꯦ ꯍꯣꯏ ꯑꯇꯣꯞꯄꯁꯤꯡꯂꯣ ꯑꯩꯈꯣꯏꯅ ꯊꯤꯔꯤꯁꯦ ꯑꯩꯈꯣꯏ ꯊꯤꯕꯩꯔꯥ ꯍꯣꯏ ꯑꯩꯈꯣꯏꯕꯨꯗꯤ ꯅꯠꯇ꯭ꯔꯥ ꯊꯤꯔ ꯂꯩꯈ꯭ꯔꯦꯗꯅ ꯅꯪ ꯊꯤꯔꯁꯨ ꯅꯪꯉꯣꯟꯗꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯒꯨꯟ ꯑꯃ ꯌꯥꯎꯔꯤ ꯑꯩꯅ ꯌꯥꯝꯅ ꯀꯜꯂꯛꯆꯕ ꯑꯃ ꯑꯩꯉꯣꯟꯗ ꯅꯪ ꯊꯤ ꯍꯥꯏꯕꯁꯦ ꯊꯤꯕ ꯅꯠꯇꯦꯕ ꯈꯪꯕ꯭ꯔꯥ ꯊꯤꯕ ꯅꯠꯇꯦꯕ ꯊꯤꯕ ꯑꯊꯤꯕ ꯅꯠꯇꯦꯕ ꯅꯪꯁꯦ ꯅꯪꯉꯣꯟꯗ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯔꯣꯏꯗꯕ ꯒꯨꯟ ꯑꯃ ꯌꯥꯎꯔꯤꯕ
ꯁꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯂꯩꯗꯨꯟ ꯁꯤꯝ ꯌꯥꯎꯔꯝꯃꯗꯤ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯅꯤ ꯕ꯭ꯔꯣ ꯂꯩꯗꯨꯟ ꯁꯤꯝ ꯌꯥꯎꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯅꯤ ꯑꯩ ꯅꯉꯣꯟꯗ ꯒꯨꯟ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯗꯣ ꯀꯣꯟꯅ ꯁꯥꯟꯅꯔꯁꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯍꯌꯦꯡ ꯀꯣꯟꯅ ꯑꯗꯨꯒꯤ ꯒꯨꯟꯗꯣ ꯄꯥꯝꯕ ꯀꯩꯅꯣ ꯆꯥꯛꯁꯦ ꯅꯣꯏ ꯁꯥꯒꯩꯗꯗꯤ ꯑꯅꯝꯕ ꯌꯥꯎꯕ ꯃꯥꯜꯂꯦ ꯌꯥꯎꯗꯦ ꯌꯥꯎꯗꯦ ꯑꯩ ꯍꯥꯏꯗꯤ ꯄꯤꯛꯆꯔꯁꯨ ꯂꯣꯏ ꯉꯝꯃꯦꯕ ꯃꯥꯁꯦ ꯍꯣꯏ 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 ꯀꯔꯤꯅꯣ ꯍꯣꯏ ꯍꯣꯏ ꯄꯥꯏꯔꯛꯏꯁꯤꯕꯨ ꯕ꯭ꯔꯨ 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 ꯄꯥꯏꯔꯛꯑꯦ ꯇꯧꯔꯣꯏꯗꯕꯅꯤ ꯅꯪ ꯐꯣꯟꯗꯣ ꯄꯥꯏꯔꯨꯅꯨ ꯆꯞ ꯆꯥꯔꯦ ꯅꯠꯇ꯭ꯔꯣ ꯍꯥ ꯄꯥꯏꯒꯦꯔꯣ ꯆꯠꯂꯣ ꯕꯥꯏ ꯕꯥꯏ ꯉꯥꯛꯇꯪ ꯏꯃꯥꯔꯖꯦꯟꯁꯤ ꯄꯥꯏꯌꯨ ꯄꯨꯡ ꯀꯥꯏꯗ ꯉꯥꯏꯔꯝꯒꯦ ꯌꯥ ꯍꯣꯏ ꯏꯃꯈꯣꯏ ꯆꯥꯛ ꯆꯥꯔ ꯀꯣꯏꯝꯁꯟꯖꯗ ꯑꯃꯨꯛ ꯕꯥꯡ ꯇꯧꯗ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯥꯐꯇꯔ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗꯀꯣ ꯑꯩꯈꯣꯏ ꯐꯖꯅ ꯅꯣꯛꯎꯔꯦ ꯇꯣꯄꯤꯛ ꯑꯃꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯐꯣꯟ ꯃꯥꯒꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃ ꯐꯣꯟ ꯇꯧꯁꯤꯜꯂꯛꯇꯅ ꯑꯗꯨ ꯇꯣꯄꯤꯛꯁꯦ ꯐꯖꯅ ꯅꯣꯛꯊꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯥꯐꯇꯔ ꯕ꯭ꯔꯦꯛꯇ ꯑꯃꯨꯛ ꯈꯔ ꯆꯥꯊꯔꯦ ꯂꯣꯏꯕꯨꯗꯤ ꯂꯣꯏꯗꯣꯔꯦ ꯊꯟꯕꯨꯗꯤ ꯊꯜꯂꯦꯕꯀꯣ ꯋꯥꯔꯤꯁꯨ ꯂꯣꯏ ꯂꯣꯏꯈ꯭ꯔꯕ ꯃꯥꯜꯂꯦ ꯁꯦ ꯅꯣꯛꯄꯗ ꯃꯊꯪ ꯀꯣꯏꯆꯠ ꯆꯠꯄꯗꯀꯣ ꯐꯖꯅ ꯆꯠꯄ ꯉꯝꯅꯕ ꯊꯦꯡꯀ꯭ꯌꯨ ꯁꯦ ꯅꯪꯒꯤ ꯌꯥꯗꯣ ꯐꯅꯉꯥꯏ ꯐꯕ ꯍꯥꯏꯕ ꯃꯈꯥꯒꯤ ꯑꯃ ꯍꯥꯞꯅꯉꯥꯏ ꯐꯥꯗ ꯋꯥꯠꯂꯤꯕꯀꯣ ꯀꯥꯏꯗ ꯌꯥꯏ ꯉꯁꯤꯗꯤ ꯑꯗꯨꯝ ꯀꯣ ꯁꯤꯠꯇꯤ ꯅꯥꯟꯕ ꯉꯝꯗ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦꯗ ꯋꯥꯈ꯭ꯔꯦ ꯍꯥꯏꯕꯗ ꯉꯁꯥꯏ ꯐꯣꯟ ꯏꯌꯥꯝꯕꯅ ꯐꯣꯟ ꯇꯧꯔꯛꯄꯒꯤ ꯅꯣꯛꯄꯗ ꯋꯥꯈ꯭ꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯄꯥꯏꯗꯕꯁꯨ ꯏꯃꯥꯔꯖꯦꯟꯁꯤꯁꯨ ꯀꯣꯜ ꯑꯣꯏꯕꯀꯣ ꯑꯗꯨꯕꯨ ꯑꯥ ꯏꯃꯥꯔꯖꯦꯟꯁꯤ ꯀꯣꯜꯁꯨ ꯑꯣꯏꯌꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯃꯥꯏꯟ ꯐ꯭ꯔꯦꯁꯀꯤꯗꯃꯛꯁꯨ ꯅꯣꯛꯁꯨ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯛꯁꯨ ꯅꯥꯈ꯭ꯔꯦ ꯅꯣꯛꯄꯒꯤꯀꯣ ꯆꯥꯕꯁꯨ ꯉꯝꯗ꯭ꯔꯦ 11 ꯇꯥꯔꯦ ꯀꯩꯕ ꯃꯊꯪꯗꯗꯤ ꯆꯥꯛ ꯅꯠꯇꯕꯤ ꯁꯤꯡꯖꯨ ꯑꯃꯨꯛ ꯇꯧꯁꯦ ꯁꯤꯡꯖꯨ ꯀꯣ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯕ ꯁꯤꯡꯖꯨ ꯑꯃ ꯅꯣꯏ ꯑꯦꯔꯤꯌꯥꯗ ꯂꯩꯔꯦ ꯑꯗꯨ ꯑꯃꯨꯛ ꯇꯧꯁꯦ ꯄꯨꯊꯣꯛꯄ ꯌꯥꯏ ꯂꯣꯏ ꯄꯨꯊꯣꯛꯄꯤꯒꯦ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯄꯥꯝꯕ ꯄꯣꯠꯅꯤ ꯑꯗꯨꯅꯦ ꯇꯧꯔꯁꯦꯀꯣ ꯑꯣ ꯅꯪ ꯄꯨꯊꯣꯛꯀꯦ ꯍꯥꯏꯕ ꯑꯄꯥꯝꯕ ꯄꯣꯠꯇꯣ ꯍꯦꯛꯄꯒꯤꯁꯨ ꯍꯦꯛꯄꯒꯤꯁꯨ ꯎꯠꯁꯦꯕꯀꯣ ꯎꯠꯇꯣꯏꯅꯦ ꯄꯥꯝꯕꯤꯗꯣ ꯀꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯈꯪꯗꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕꯗꯣ ꯎꯠꯁꯦꯕ ꯍꯤꯟꯖꯥꯡ ꯍꯣꯏ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯇꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯡꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯆꯥꯕ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯗꯨꯀꯥꯟꯗꯁꯨ ꯌꯣꯜꯂꯝꯃꯣꯏꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯥꯒꯗꯕꯗꯨꯗꯤ ꯌꯣꯟꯗꯦ ꯃꯥꯒꯤ ꯌꯣꯟꯕꯩ ꯃꯇꯝ ꯂꯩ ꯑꯗꯨ ꯇꯥꯡꯅ ꯊꯣꯛꯏꯗ ꯇꯥꯡꯅ ꯊꯣꯛꯑꯦ ꯄꯥꯛꯅ ꯄꯥꯛꯅꯁꯨ ꯌꯣꯟꯗꯦ ꯎꯁꯨ ꯎꯔꯣꯏ ꯑꯗꯨ ꯌꯥꯝꯅ ꯍꯣꯡꯕ ꯄꯣꯠꯇꯤ ꯑꯣꯏꯅꯦꯕ ꯍꯣꯡꯕ ꯄꯣꯠꯇꯤ ꯑꯣꯏꯕ ꯑꯗꯨꯕꯨ ꯌꯣꯟꯗꯤ ꯌꯣꯟꯗꯕ ꯍꯥꯎꯗꯤ ꯍꯥꯎꯕꯅꯦ ꯑꯗꯨꯅ ꯍꯌꯦꯡ ꯃꯊꯪꯒꯤꯗ ꯌꯦꯡꯉꯁꯤ ꯌꯥꯝ ꯍꯥꯎꯔꯦ ꯉꯁꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯑꯩ ꯄꯨꯛ ꯂꯣꯏꯁꯤꯜꯂꯁꯦ ꯉꯝꯗ꯭ꯔꯦ ꯅꯥꯈ꯭ꯔꯦ ꯅꯣꯛꯄꯒꯤꯀꯣ ꯐꯔꯦ ꯉꯁꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯦ ꯑꯩꯒꯤ ꯃꯔꯨꯞꯁꯨ ꯊꯣꯛꯄ ꯑꯩꯒꯤꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯊꯣꯛꯄ ꯃꯊꯪꯒꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯌꯥꯝꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯎꯠꯀꯦ ꯍꯥꯏꯕ ꯚꯤꯗꯤꯑꯣꯗꯨꯁꯨ ꯉꯥꯏꯃꯤꯟꯅꯁꯦꯀꯣꯣ ꯑꯗꯨꯝ ꯈꯔꯗꯤ ꯁꯔꯄ꯭ꯔꯥꯏꯖꯇꯤ ꯑꯣꯏꯔꯅꯤ ꯁꯔꯄ꯭ꯔꯥꯏꯖꯇꯤ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨ ꯁꯛꯁꯦꯁ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯗꯤꯀꯣ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯍꯌꯦꯡ ꯈꯟꯕꯗ ꯋꯥꯏꯀꯣ
ꯀꯔꯤ ꯊꯣꯛꯂꯛꯇꯣꯏꯔꯥ ꯈꯪꯗꯦ ꯑꯗꯨ ꯑꯁ ꯕꯣꯠ ꯌꯥꯝ ꯌꯥꯎꯕ ꯁꯨꯃꯥꯏ ꯌꯥꯎꯔꯁꯨ ꯈꯤꯇꯪ ꯂꯥꯞꯅ ꯂꯩꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯁ ꯅꯣꯛꯈ꯭ꯔꯗꯤ ꯃꯤ ꯁꯤꯕ ꯌꯥꯕ ꯊꯕꯛꯅꯤ ꯃꯊꯪꯒꯤ ꯚ꯭ꯂꯣꯛꯁꯦ ꯅꯩꯗꯣꯔꯤꯀꯣ ꯑꯗꯨ ꯉꯥꯏꯃꯤꯟꯅꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯦ ꯅꯦꯛꯁ ꯕ꯭ꯂꯣꯛ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯦ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯗꯨ ꯅꯪ ꯁꯔꯨ ꯆꯤꯛꯄꯗꯤ ꯎꯗꯦ ꯑꯩꯒꯤꯗꯤ ꯑꯁ ꯑꯩ ꯆꯤꯛꯄꯒꯤ ꯅꯪꯒꯤꯗꯤ ꯉꯥꯛꯇꯅꯦ ꯃꯥꯒꯤꯅ ꯁꯤꯅꯦꯕꯀꯣ ꯑꯩꯒꯤꯅ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤ ꯅꯦꯛꯁ ꯕ꯭ꯂꯣꯛ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯕꯥꯏ ꯕꯥꯏ